ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯣꯡꯕ ꯄꯨꯡꯃꯨꯛꯇꯤ ꯐꯥꯔꯛꯑꯦꯀꯣ ꯀꯦꯖꯤ 15 30 ꯇꯥꯔꯦ ꯁꯤ ꯑꯣꯛꯁꯦ ꯃꯈꯣꯡꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯞꯄꯛꯄ ꯈꯥꯡꯗ ꯊꯣꯡꯕꯅꯦ ꯈꯔꯗꯤ ꯆꯤꯜꯂꯦ ꯂꯣꯏꯅ ꯊꯣꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛꯀꯨꯝꯕ ꯃꯅꯥꯒꯨꯝꯕ ꯑꯗꯩ ꯃꯈꯣꯡ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯣ ꯃꯁꯥꯁꯨ ꯈꯔ ꯌꯥꯎꯋꯦ ꯁꯤꯒꯤꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯃꯅꯨꯡꯁꯥꯒ ꯄꯨꯟꯅ ꯊꯣꯡꯕꯅꯤ ꯁꯤ ꯇꯔꯥꯒ ꯈꯔꯗꯤ ꯑꯩꯈꯣꯏ ꯏꯕꯥꯏꯒꯤ ꯑꯣꯛꯅꯤ ꯑꯩꯅ ꯆꯥꯛ ꯈꯥꯡꯗꯣꯛꯄꯅꯦ ꯁꯤꯗ ꯑꯩ ꯌꯥꯝꯕꯩ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯤꯗꯤ ꯀꯩꯅꯣ ꯌꯥꯎꯔꯦ ꯇꯨ ꯃꯔꯤꯡ ꯀꯩꯀꯩꯗꯤ ꯍꯥꯟꯗ꯭ꯔꯦꯀꯣ ꯍꯥꯜꯂꯦ ꯁꯣꯝꯗ ꯂꯩ ꯃꯔꯤ ꯍꯥꯟꯕ꯭ꯔꯣ ꯑꯣ ꯁꯤ ꯃꯔꯩꯅꯦ ꯁꯤ ꯂꯩꯁꯤ ꯇꯨ ꯑꯗꯨꯒ ꯁꯤꯗ ꯃꯅꯥ ꯂꯩꯔꯦ ꯑꯗꯒꯤ ꯃꯀꯣꯏ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯗ ꯃꯈꯣꯡ ꯌꯥꯎꯔꯦ ꯁ꯭ꯃꯣꯜ ꯏꯟꯇꯦꯁꯇꯥꯏꯟ ꯌꯥꯎꯔꯦ ꯂꯥꯔꯖ ꯏꯟꯇꯦꯁꯇꯥꯏꯟꯅꯦ ꯃꯔꯤꯟ ꯍꯥꯟꯈ꯭ꯔꯦ ꯁꯤꯗ ꯍꯥꯞꯄ ꯖꯟꯗꯗ ꯇꯣꯉꯥꯟꯅ ꯊꯣꯡꯈ꯭ꯔꯦ ꯃꯔꯤꯟꯅ ꯇꯣꯉꯥꯟꯅ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯕꯥꯏꯒꯤꯗꯨ ꯑꯩꯒꯤ ꯏꯄꯥꯒꯤ ꯍꯦꯛ ꯃꯆꯦ ꯈ꯭ꯋꯥꯏ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯩꯒꯤ ꯏꯕꯥꯏ ꯑꯗꯨꯒ ꯁꯤꯅ ꯑꯩꯁꯤꯁꯨ ꯑꯩꯒꯤ ꯏꯄꯥꯒꯤ ꯀꯩꯅꯣꯅꯦ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯑꯗꯨ ꯃꯥꯅ ꯑꯩ ꯏꯆꯦꯟ ꯑꯗꯣ ꯑꯩ ꯏꯌꯥꯝꯕꯁꯦ ꯀꯩꯅꯣꯅꯤꯀꯣ ꯑꯦꯁ ꯗꯤ ꯁꯤꯅꯤ ꯏꯟꯁꯥꯡꯁꯦ ꯂꯣꯏꯔꯦ ꯃꯩꯗꯅꯦ ꯗꯥꯏꯔꯦꯛ ꯊꯣꯡꯉꯤꯁꯦ ꯑꯗꯨ ꯀꯩꯅꯣꯅꯤ ꯀꯣꯟꯕꯨꯗꯤ ꯈꯥꯡꯗ ꯊꯣꯡꯉꯦ ꯉꯁꯤꯗꯤ ꯀꯣꯟ ꯑꯆꯧꯕꯗ ꯊꯣꯡꯗ꯭ꯔꯦꯕꯀꯣ ꯌꯥꯝ ꯀꯦꯖꯤ ꯌꯥꯝꯗꯤ ꯀꯦꯖꯤ 10ꯒ ꯈꯔ ꯈꯛꯇꯅꯦ ꯊꯣꯡꯉꯤꯁꯦ ꯁꯥꯏꯅ ꯈꯥꯕꯩꯗꯣ ꯑꯝ ꯑꯧ ꯀꯣꯟ ꯈꯔ ꯄꯤꯛꯑꯦ ꯁꯥꯏꯖꯇꯣ ꯉꯁꯥꯏ ꯑꯣꯜꯍꯧꯗ꯭ꯔꯦ ꯁꯥ ꯀꯛꯄꯒ ꯀꯩꯅꯣꯒ ꯇꯧꯕꯗ ꯃꯅꯨꯡꯁꯥꯒ ꯂꯣꯏꯅ ꯊꯣꯡꯕ ꯅꯠꯇꯦ ꯁꯤ ꯀꯩꯅꯣ ꯂꯩꯔꯦ ꯃꯔꯩ ꯑꯗꯒꯤ ꯃꯅꯥ ꯃꯈꯣꯡ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯁꯤ ꯃꯅꯨꯡꯗ ꯁꯤꯅ ꯀꯩꯅꯣꯅꯤ ꯃꯀꯦꯟ ꯀꯂꯦꯖꯥꯒ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣꯗꯗꯤ ꯃꯀꯦꯟ ꯍꯩ ꯕꯤꯛ ꯒꯦꯃꯔ ꯑꯩ ꯈꯪꯉꯤꯕꯣ ꯐꯣꯇꯣ ꯀꯩꯀꯩ ꯄꯨꯟꯅ ꯍꯥꯞꯄ ꯅꯠꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯍꯌꯦꯡ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯕꯥꯏꯒꯤ ꯑꯣꯛꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯈꯣꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯍꯥꯠꯇꯣꯛꯄ ꯑꯩ ꯄꯤꯖꯅꯤꯡꯉꯦ ꯑꯩꯅ ꯑꯣꯛ ꯆꯥꯅꯤꯡꯉꯦ ꯍꯩꯔꯨꯔꯦ ꯁꯦꯡꯉꯕ ꯑꯩꯅ ꯑꯣꯛ ꯁꯤꯗ ꯆꯥꯅꯤꯡꯉꯦ ꯂꯩꯔꯦ ꯍꯩꯔꯨꯔꯦ ꯑꯩꯒꯤ ꯏꯄꯥꯒꯤ ꯈ꯭ꯋꯥꯏ ꯃꯆꯦ ꯑꯍꯟ ꯏꯅꯦ ꯑꯍꯟ ꯏꯅꯦꯍꯜ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯆꯥꯗꯦ ꯃꯥꯗꯤ ꯑꯣꯛ ꯆꯥꯗꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯥꯔꯦ ꯁꯤ ꯁꯥꯁꯦ ꯍꯧꯖꯤꯛ ꯂꯧꯗꯕ ꯌꯥꯔꯕꯅꯤꯀꯣ ꯉꯁꯥꯏ ꯁꯦꯝꯃꯤꯉꯩꯗꯕꯨꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯩ ꯁꯦꯝꯕꯒꯩ ꯌꯥꯝ ꯌꯥꯎꯍꯧꯗ꯭ꯔꯦꯕꯀꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯌꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯖꯤꯔꯥ ꯍꯥꯞꯈ꯭ꯔꯕꯣ ꯆꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯆꯥꯏꯈ꯭ꯔꯗꯤ ꯌꯥꯔꯦ ꯃꯨꯛꯊ꯭ꯔꯨꯕꯤ ꯂꯩꯇ꯭ꯔꯕꯣ ꯁꯤ ꯂꯣꯏꯔꯦ ꯍꯥꯞꯈ꯭ꯔꯕꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯍꯣꯏ ꯁꯦꯝꯃꯛꯀꯦ ꯅꯣꯡꯃ ꯏꯆꯦ ꯏꯆꯜꯒꯤ ꯂꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯕꯥꯏꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯌꯦ ꯑꯩꯒꯤ ꯌꯨꯝꯗ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣই ꯏꯆꯦ ꯏꯆꯜꯗꯤ ꯌꯨꯝꯗ ꯂꯩꯍꯧꯋꯦ ꯏꯕꯨꯡꯆꯥ ꯋꯥꯏꯈꯣꯝ ꯄꯤꯛ ꯑꯅꯥꯕꯔꯣ ꯄꯤꯛ ꯑꯅꯥꯕ ꯅꯠꯇꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯈꯣꯡ ꯈꯔ ꯃꯈꯣꯡꯗꯨ ꯆꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯥ ꯑꯩꯅ ꯉꯁꯥꯏ ꯇꯥꯜꯂꯨꯕꯗ ꯇꯦꯛꯄ꯭ꯔꯦ ꯃꯥꯅ ꯇꯥꯜꯂꯨꯕꯗ ꯇꯦꯛꯄꯅꯦ ꯑꯗꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯥ ꯁꯟꯗꯦ ꯍꯨꯏ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯃꯈꯣꯡꯒꯨꯝꯕ ꯑꯣꯛꯇꯦ ꯑꯅꯝꯕꯅ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯇꯦ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯆꯥꯎꯕ ꯍꯦꯟꯗꯕ ꯑꯗꯨꯝ ꯁꯨꯖꯤꯜꯂ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯅꯣꯏꯃꯟꯕꯒꯤ ꯆꯩꯔꯥꯎꯕꯒꯤ ꯑꯣꯛꯀ ꯄꯨꯟꯅ ꯌꯣꯛꯃꯤꯟꯅꯕ ꯑꯣꯛꯅꯦꯕ ꯁꯤꯁꯦ ꯑꯗꯨ ꯃꯥꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯈꯔ ꯂꯝ ꯍꯦꯜꯂꯒ ꯇꯥꯜꯂꯨꯕ꯭ꯔꯥ ꯈꯪꯗꯦ ꯈꯔ ꯐꯠꯇꯕꯅꯤ ꯃꯍꯧꯁꯥꯅ ꯐꯠꯇꯦ ꯍꯥꯠꯂ ꯄꯥꯏꯊꯣꯛꯄꯅꯤ ꯈꯥꯡꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯥꯡꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯇꯣꯝ ꯑꯃꯗꯤ ꯇꯥꯈ꯭ꯔꯦ ꯅꯀꯣꯏꯕꯗꯨ ꯃꯇꯣꯝ ꯑꯃ ꯇꯥꯔꯦ
ꯃꯁꯛ ꯐꯖꯕ ꯉꯥꯛꯇꯅꯦ ꯏꯟꯁꯥꯡꯗꯤ ꯍꯥꯎ ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯥꯏꯁꯤ ꯅꯨꯄꯤ ꯊꯤꯔꯦꯀꯣ ꯄꯥꯈꯪ ꯅꯠꯇꯦ ꯄꯥꯈꯪꯁꯤ ꯂꯩꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯀꯀꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯗꯨ ꯎꯠꯂꯔꯣꯏꯒꯦ ꯈꯥꯒꯦꯝꯕ ꯑꯔꯥꯝꯕꯝ ꯏꯇꯥꯎ ꯑꯟꯗ꯭ꯔꯣꯅꯦ ꯁꯅꯥꯁꯝ ꯕꯕ꯭ꯂꯨ ꯀꯔꯤ ꯁꯥꯅꯣ ꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯑꯣꯛ ꯁꯥꯅꯦ ꯑꯣꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯨꯝ ꯇꯪꯒꯅꯤ ꯊꯨꯝ ꯇꯪꯕꯒꯤꯗ ꯑꯣꯟꯁꯤꯜꯂꯒ ꯊꯨꯝꯗꯪꯁꯦ ꯀꯅꯥꯅ ꯆꯥꯛꯈꯨꯝ ꯆꯞ ꯇꯧꯒꯦ ꯌꯦꯡꯉꯣ ꯄꯤꯀꯞꯇꯒꯤ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯕ ꯇꯧꯔ ꯌꯦꯡꯉꯁꯦ ꯉꯔꯥꯡ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯛꯁꯥ ꯈꯨꯆꯥꯗꯤ ꯌꯥꯏꯅ ꯃꯃꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯌꯥꯎꯕꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯕꯥꯏꯁꯦ खैर सागन मैंने नखरा कर दिया था ऐसे इशाना याना ऐसे साजरे sini thum tang sa po pre me ya lai bok to kani sapu na na mukbang toro Nikita's blog mukbang tꯧꯕꯁꯤ ꯈꯔ ꯏꯀꯥꯏꯖꯩ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯇꯧꯔꯛꯑꯒꯦ ꯑꯩꯈꯣꯏ ꯏꯕꯥꯏꯁꯦ ꯉꯥꯏꯈꯣ ꯃꯇꯨꯝ ꯑꯃ ꯐꯖꯅ ꯆꯥꯍꯜꯂꯛꯀꯦ ꯑꯁ ꯄꯨꯔꯥ ꯃꯄꯨꯝ ꯑꯣꯏꯅ ꯍꯨꯛꯈ꯭ꯔꯤꯁꯦ ꯀꯥꯖꯣꯏ ꯑꯃ ꯆꯥꯔꯨꯒꯤꯅꯣ ꯐꯖꯕ ꯑꯃ ꯑꯗꯣ sini hơi cá cái tôi màu già bra ta thấy không chả đâu Sambra nó thế ô Sambra cái súng ghê đó Sambra súng ghê đó cái xí lắm nè hay làm chân nó vậy tại này rồi hết mồm Android nó nông mà lạc cái lâu bro già bra mấy hàng càng ngon này coi vậy gì sao cô cái lùi đi gì nè có sao nữa vậy năng con tôi nó sao được ta đấy ibung cha wai khom na ya do yar roi adum hanadai ismai sum cha lam ne kaisi tawdi sumudi sume asaba jabji yabadi ka sokune heng ahan oira ganda yot pan ban ai ju phajam cha gi ma ai sabdi uloro ge ko sima habitang yenge Rusel Kangabam. Yeah, bro lao. Welcome ne all time. Premjit A edit. Aina khangamba budi ya do sakka konana udabne na photo hapa ke dikhang buji ya ibung cha wai khom pai roi bro Rusel Kangabam bro ai gi Insta dagi Facebook ki link adum hapne adum text tawsilo aduga adum pau phawna je yai mai khawai dum da thibgayo mai ai je thengna se lao adum andro da lao andro da lakpada pau phawro ai adum lot loi adum lai ni oh test pa ki do khange sakhaw rồi chứ sakhaw này manung sa ka pun thong ne marin de ka pulo ra ta exam na put pra kan ta dum ka hap ra marin han ne ka na pulo ba le ho ra ba makok gi ya hok dre ngasi gi kano je aduna ai dum live oina tharakpane na video oina ma khari sema ko yam ne ko ai thaba ama chatlu ga hu kwai de yorok da ngai di ai kui dri ba
ปัดเธอปวดทรยที่เราเข้าวิดีโอที่นะยุงคำนั้นจะเข้าอยู่จะเข้าเลยเด้ Gồm vì được. Cái gì? Trên này small intestine đi, Marin hàm đi giàu thì có gì đây? Large intestine đi giàu. Cái lối dài đó khi đi dài nó cầm cầu đây này. Trên này Mongol đó coi gì mà cái khác phàm mi mọi gì cột pi gì này trên này. Trên đây cái gì cột gì? Bro Android da pick kg per kg kaya no samri khakta ne lupa suk na 400 do khoi Android da loibo ok ti anam bana vitamin tha ga loibo da tawde ba khoi gi pick fit adagi mayam leidana hujung matam da adugumba amta thakte khoi gi Android gi kai tare khoi Android de mayam na khangam gani yu sung balam ne adugi yu sung gi bagi aremdo aduna an tawraga pisai aduga phutlaga bisaba phutpa jo gi laphu gumba pangkhok mana gumba adi cheng nong phajana ha maga go pisai bo go ngai tawe aduga khoi gi vitamin hapa adugi pick fit hapa aduga de amta ngan tawde hapte tare khoi Android gi oina anam bana adu dum khara di yaram gani hapabudi adu anamana hapte Android de adun ne khoi Android gi okka ok anabra yam hange ok anaba nate kano ne ok anaba je ok anaba nate makhong tikhiba ngasai khoi ibai na tan mada makhong ti e na dum kano tawre hatoba ok makhong ti khara ga de chaw sung ngam deu go adu mai makhong chumna ba se leite chumbai upai ju leite aduga makhong te khara ga de ok te sujok chawra ro adum pixel la ni dum masa je chaw khat pai muta sumjilla ni go aduna dum phajari ngai da hato ga chathok pai dare adugi wani atai kem leite sida anaba adu da leite bom mukbang lao sida ko tharije sina small intestine dune mo sina marai ne yai do ni je maida phajana kudu viral hunter sa bala ke lao nara to taro di si ok mana jine saki ne go ok se dum chawram ne go tu Makhong dai na kis ni masa ka makhong ne macam sa kak thakre khoi bai na mai te ok hai na du khoi gi thai ne gi singo ka hai na ba mana yam chaw da ba abi pa do adu ok ne ji ok mai te ok hai na du ching da le ga na chingok hai re re mai te manak ta le ga na mai te ok hai re khoi gi yen da su mai te yen hai draw khoi mai te manak ta le ga na adu ching da le ching yen hai da na adu gum ne si ok si khoi yam kan na chaw na ta ba muksan jo na ta ba adagi kena su na ta du khoi gi foreign bridge na ta ba khoi gi mai te ok hai na lei du original ne adu du sa na bai de loi ne sa khoi uchi mana man bo ok to adu ni ji mana ga du yam kan chaw do mi tu kap trebo maken du kan lok tho yai na ba yam maken di yai bu yam kan hau tam masam ja ka khra ba injang thang da yak leo hi thang da ni thang koi de sida lei ji na yai ra ni ngani hele thong ba khang bu de ga pi e nan ge de ga nu thong ne kol fu a chaw su bu thong ne du
ꯉꯁꯤꯗꯤ ꯃꯤ ꯌꯥꯝꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯑꯃ ꯑꯅꯤꯁꯤꯒ ꯁꯤꯗ ꯑꯩꯈꯣꯏ ꯃꯥꯝꯍꯟꯅꯦ ꯑꯗꯨ ꯑꯩꯈꯣꯏ ꯐꯥꯗꯔꯅꯦ ꯃꯣꯏ ꯑꯃꯅꯤ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯥꯏ ꯍꯣꯏ ꯐꯦꯃꯤꯂꯤꯒ ꯃꯤ ꯌꯥꯝꯗꯦꯕꯀꯣ ꯐꯦꯃꯤꯂꯤ ꯂꯣꯏ ꯆꯥꯗꯦ ꯑꯣꯛ ꯆꯥꯗꯕ ꯌꯥꯎꯋꯦ ꯑꯗꯨ ꯆꯥꯗꯦ ꯕ꯭ꯔꯣ ꯄꯦꯛ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯡꯁꯤ ꯁꯠꯇꯣꯛꯑꯅꯤ ꯑꯗꯨꯒ ꯃꯩꯇꯥꯟꯗ ꯌꯥꯏꯔꯅꯤ ꯁꯤꯗ ꯂꯩꯁꯤꯡꯅ ꯏꯁꯤꯡꯁꯦ ꯀꯔꯣꯝꯗ ꯁꯣꯝꯗ ꯂꯨꯞꯆꯤꯡꯈ꯭ꯔꯣ ꯁꯤ ꯊꯝꯃꯒꯦ ꯌꯥꯔꯦ ꯁꯤ ꯌꯥꯏꯔꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯁꯤ ꯌꯥꯏꯔꯅꯤ ꯐꯖꯅ ꯃꯈꯣꯡꯒꯨꯝꯕꯗꯣ ꯈꯔ ꯂꯧꯊꯣꯔꯛꯑꯣ ꯃꯈꯣꯡꯗꯣ ꯈꯔ ꯌꯥꯏꯁꯦ ꯄꯨꯔꯥ ꯂꯧꯊꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯥꯗꯨ ꯁꯤ ꯂꯩꯁꯤꯅꯤ ꯚꯤꯗꯤꯑꯣꯗꯗꯤ ꯃꯆꯨꯁꯤ ꯐꯖꯗ꯭ꯔꯦ ꯁꯥꯟꯊꯣꯏ ꯁꯥꯟꯊꯣꯏ ꯆꯪꯈ꯭ꯔꯕ ꯑꯗꯨ ꯂꯧꯊꯣꯛ ꯆꯥꯛꯈꯥꯎꯗꯨ ꯌꯥꯏꯔꯣꯏꯗ꯭ꯔꯣ ꯐꯖꯕꯅꯤꯀꯣ ꯁꯥꯗꯤ ꯌꯦꯡꯉꯣ ꯇꯨꯁꯤ ꯃꯅꯨꯡꯁꯥꯒ ꯄꯨꯟꯅ ꯊꯣꯡꯕꯅꯦ ꯊꯥꯡꯗꯔꯦ ꯈꯔ ꯌꯥꯏꯕꯤꯔꯛꯈꯤꯒꯦ ꯍꯅꯨꯕꯁꯤꯡꯁꯦ ꯊꯥꯡꯗꯔꯕꯅ ꯍꯪꯉꯛꯑꯦ ꯃꯈꯣꯡꯗꯤ ꯌꯥꯔꯤꯁꯦ ꯁꯤ ꯌꯥꯔꯤꯁꯦ ꯑꯌꯥꯏꯁꯦ ꯁꯤꯗ ꯌꯥꯏꯁꯤ ꯃꯅꯥ ꯑꯅꯤꯃ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯃꯃꯩ ꯌꯥꯎꯔꯦ ꯑꯗꯒꯤ ꯃꯔꯤꯟ ꯑꯩꯈꯣꯏꯒꯤ ꯃꯔꯤꯟꯁꯦꯈꯔ ꯑꯆꯧꯕꯗꯨꯗꯤ ꯃꯔꯤꯟ ꯍꯥꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯃꯔꯩꯅꯦ ꯁꯤ ꯃꯈꯣꯡ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯕ꯭ꯔꯣ ꯄꯤꯛꯀꯤ ꯀꯦꯖꯤ ꯀꯩꯅꯣ ꯄꯤꯛꯀꯤ ꯃꯀꯣꯛ 1 kgꯗ ꯄ꯭ꯔꯥꯏꯁ ꯀꯌꯥꯅꯣ ꯍꯥꯏ 280 ꯁꯨꯃꯥꯏꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣꯒꯤ ꯑꯣꯏꯅ ꯃꯅꯨꯡꯁꯥꯁꯦ ꯃꯄꯥꯟ ꯁꯥꯅ 400 ꯄꯤꯌꯦ ꯑꯗꯨ ꯃꯅꯨꯡ ꯁꯥꯅ 250ꯗꯩꯅ 280 ꯁꯤꯒꯤ ꯆꯥꯡꯗ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯁꯛ ꯐꯖꯕ ꯑꯉꯥꯡ ꯑꯅꯤ ꯂꯥꯛꯑꯦ ꯁꯣꯝ ꯂꯧꯂꯣ ꯍꯥꯎꯕ꯭ꯔꯥ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯎꯔꯕꯅꯦ ꯃꯍꯥꯎ ꯆꯥꯎꯕꯅꯦ ꯃꯍꯥꯎ ꯍꯩꯅꯗꯦ ꯀꯩꯗꯧꯕꯒꯤ ꯄꯨꯡꯍꯥꯎ ꯍꯥꯎꯕ꯭ꯔꯥ ꯁꯤꯅ ꯑꯩꯈꯣꯏ ꯏꯕꯥꯏꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯁꯤ ꯏꯕꯥꯏꯁꯤꯒꯤ ꯏꯕꯥꯏ ꯑꯅꯤ ꯁꯨꯏꯀꯣ ꯏꯕꯥꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤꯅꯦ ꯅꯨꯄꯤ ꯑꯅꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯒ ꯏꯕꯥꯏꯒꯤ ꯃꯌꯥꯝꯕꯒꯤ ꯍꯦꯛ ꯃꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕ ꯃꯤꯁꯇꯔ ꯁꯣꯝꯅꯣꯂꯣ ꯅꯨꯡꯊꯪ ꯐꯥꯒꯤ ꯇꯧꯕꯅꯦ ꯅꯨꯡꯊꯪ ꯀꯧꯗꯦ ꯑꯩꯅ ꯅꯨꯡꯁꯤꯗ ꯀꯧꯕꯅꯦ ꯑꯣꯛ ꯌꯥꯏꯕꯒꯤ ꯊꯕꯛꯁꯦ ꯑꯩ ꯇꯥꯔꯦ ꯁꯤ ꯌꯥꯏꯕꯒꯤ ꯊꯕꯛꯁꯤꯅ ꯌꯥꯏꯗ꯭ꯔꯕꯤ ꯆꯥꯔꯁꯨ ꯌꯥꯏꯀꯣ ꯌꯥꯕꯨꯗꯤ ꯑꯗꯨ ꯌꯥꯏꯔꯒꯅ ꯍꯥꯎꯋꯦꯗꯅ ꯃꯃꯩꯒꯁꯦ ꯑꯣꯛꯁꯦ ꯃꯅꯥ ꯌꯥꯝ ꯄꯥꯛꯇꯕꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯃꯩꯇꯩ ꯑꯣꯛꯀ ꯍꯩꯅꯕꯗꯣ ꯑꯗꯨ ꯑꯣꯛꯇꯨꯅꯦ ꯍꯧꯖꯤꯛ ꯑꯣꯛꯁꯦ ꯁꯤꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯗ꯭ꯔꯦ ꯑꯗꯨꯝ ꯂꯥꯏꯚ ꯑꯣꯏꯅ ꯇꯧꯔꯛꯏꯁꯦ ꯀꯩ ꯇꯥꯔꯦ ꯑꯩ ꯉꯁꯥꯏ ꯍꯧꯕꯗꯒꯤ ꯑꯩ ꯁꯦꯝꯃꯒꯗꯤ ꯃꯀꯣꯛꯇꯒꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯦꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯦꯝꯍꯧꯗ꯭ꯔꯕꯅꯤꯅ ꯂꯥꯏꯚ ꯑꯣꯏꯅ ꯇꯧꯖꯔꯛꯄꯅꯤ ꯖꯦꯅꯤꯇꯥ ꯑꯩꯈꯣꯏꯁꯦ ꯃꯤ ꯀꯌꯥ ꯆꯥꯗꯣꯏꯅꯣ ꯃꯤꯁꯦ 10ꯃꯨꯛ ꯃꯤ 10 ꯏꯃꯨꯡ ꯃꯤ ꯀꯌꯥꯅꯣ 10 ꯐꯥꯗꯕ꯭ꯔꯥ ꯑꯗꯨꯝ 10ꯃꯨꯛꯇꯤ ꯐꯥꯔꯅꯤ ꯃꯣꯏ ꯏꯃꯨꯡꯒꯤꯕꯨꯗꯤ 10 ꯐꯥꯗꯦꯕꯀꯣ ꯑꯗꯨ 10ꯃꯨꯛꯇꯤ ꯐꯥꯅꯤ ꯑꯩꯈꯣꯏ ꯆꯥꯛꯁꯤ ꯀꯩꯅꯣ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯣꯛꯁꯤ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯉꯁꯤ ꯅꯨꯡꯊꯤꯟꯗ
ꯑꯣꯀꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯄꯒꯤ ꯃꯥ ꯈꯔ ꯇꯥꯜꯂꯨꯕ ꯃꯥꯜꯂꯦ ꯑꯗꯨꯗ ꯃꯈꯣꯡ ꯇꯦꯛꯈ꯭ꯔꯕ ꯃꯈꯣꯡ ꯇꯦꯛꯈꯤꯕꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯕ ꯍꯥꯠꯇꯣꯛꯑꯕ ꯑꯣꯛ ꯂꯣꯏꯕ ꯃꯤꯅꯗꯤ ꯈꯪꯉꯝꯒꯅꯦꯕꯀꯣ ꯑꯣꯛꯁꯤ ꯃꯈꯣꯡꯒꯨꯝꯕ ꯇꯦꯛꯈꯤꯕꯁꯦ ꯃꯈꯣꯡꯒꯨꯝꯕ ꯇꯦꯛꯈꯤꯕ ꯑꯗꯒꯤ ꯃꯌꯥꯡꯂꯦꯟꯒꯨꯝꯕ ꯇꯦꯛꯈꯤꯕꯁꯦ ꯑꯣꯛꯁꯤ ꯆꯥꯎꯗꯦꯕ ꯑꯗꯨ ꯃꯥꯗꯤ ꯁꯨꯖꯤꯜꯂꯒ ꯍꯦꯟꯅ ꯑꯣꯛꯁꯤ ꯐꯤꯕꯝ ꯊꯤꯔꯛꯇꯣꯏꯅꯦꯕꯀோ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯣꯛ ꯂꯣꯏꯕ ꯃꯤꯅꯗꯤ ꯁꯤ ꯈꯪꯉꯝꯒꯅꯤ ꯑꯗꯨ ꯑꯣꯛ ꯂꯣꯏꯗꯕ ꯃꯤꯅꯕꯨꯗꯤ ꯈꯪꯉꯝꯃꯣꯏꯕ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯆꯥꯊꯣꯛꯑꯕꯅꯦ ꯚꯥꯏꯔꯦꯜ ꯍꯟꯇꯔ ꯀꯃꯦꯟ ꯈꯔ ꯈꯔ ꯐꯥꯎꯅꯩ ꯀꯃꯦꯟ ꯄꯥꯏꯌꯦ ꯐꯖꯅ ꯌꯩꯊꯔꯣ ꯅꯪ ꯃꯣꯏ ꯑꯍꯟꯒꯤ ꯀꯣꯠꯄꯤꯈ꯭ꯔꯕꯣ ꯖꯦꯅꯤꯇꯥ ꯑꯀꯣꯏꯖꯝ ꯏꯕꯨꯡꯆꯥ ꯋꯥꯏꯈꯣꯝ ꯕ꯭ꯔꯣ ꯂꯧꯈꯠꯂꯨ ꯌꯥꯔꯦ ꯍꯣꯏ ꯑꯩꯁꯤ ꯐꯖꯅ ꯌꯥꯏꯈꯤꯒꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯌꯥꯏꯕ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯗꯨꯒꯤ ꯑꯌꯥꯏꯕ ꯑꯣꯏꯅ ꯆꯥꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒꯤꯅꯤ ꯅꯪꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯄꯣꯛ ꯆꯥꯗꯦ ꯑꯗꯨꯏꯁꯨ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯊꯥꯒꯠꯂꯛꯑꯣ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦ ꯂꯧ ꯃꯇꯝꯅꯤꯅ ꯂꯧꯗ ꯆꯠ ꯂꯩꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯏꯅꯤ ꯀꯣꯝꯄꯥꯛꯇ ꯍꯥꯞꯄ꯭ꯔꯥ ꯑꯗꯨꯝ ꯊꯥꯡꯖꯤꯡꯈ꯭ꯔꯣ ꯀꯃꯣꯏꯗ꯭ꯔꯣ ꯁꯥꯟꯊꯣꯏ ꯂꯥꯛꯑꯣ ꯁꯤ ꯁꯥꯁꯦ ꯑꯝꯇ ꯊꯥꯡꯖꯤꯜ ꯂꯥꯛꯑꯣ ꯇꯥꯕ꯭ꯔꯣ ꯀꯩꯗꯧꯔꯤꯅꯣ ꯁꯥꯁꯦ ꯑꯝꯇ ꯊꯥꯡꯖꯤꯜꯂ ꯂꯥꯛꯑꯣꯏꯕ ꯅꯪ ꯐꯣꯟꯗꯨ ꯀꯣꯟꯅ ꯇꯧꯔꯣ ꯂꯥꯛꯑꯣ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯉꯝꯃꯔꯣꯏ ꯊꯥꯡꯖꯤꯟꯕ ꯁꯨꯃꯥꯡꯗꯒꯤ ꯗꯥꯏꯃꯟ ꯂꯥꯏꯁ꯭ꯔꯝ ꯑꯟꯗ꯭ꯔꯣ ꯕ꯭ꯔꯣ ꯑꯟꯗ꯭ꯔꯣ ꯄꯥꯔꯛꯇꯣ ꯍꯥꯡꯉꯕ ꯅꯠꯇ꯭ꯔꯣ ꯍꯥꯡꯉꯦ ꯕ꯭ꯔꯣ ꯀꯨꯏꯔꯦ ꯐꯖꯅ ꯍꯥꯡꯕ ꯑꯣꯄꯟ ꯑꯣꯏꯔꯦ ꯂꯣꯏꯅ ꯑꯦꯅꯤ ꯇꯥꯏꯝꯗ ꯂꯥꯛꯄ ꯌꯥꯔꯦ ꯑꯗꯨ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯅ ꯈꯔ ꯃꯤ ꯌꯥꯝ ꯆꯤꯟꯗꯕꯤ ꯃꯑꯣꯡꯗ ꯂꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇꯤ ꯃꯤ ꯌꯥꯝ ꯆꯤꯟꯕꯅꯤꯀꯣ ꯑꯩ ꯑꯟꯗ꯭ꯔꯣ ꯄꯥꯔꯛꯁꯦ ꯁꯟꯗꯦꯒꯨꯝꯕ ꯁꯦꯇꯔꯗꯦꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠꯇꯤ ꯑꯟꯗ꯭ꯔꯣ ꯄꯥꯔꯛ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯕ꯭ꯔꯣ ꯑꯗꯨꯝ ꯌꯥꯏ ꯑꯣꯄꯟ ꯂꯣꯏ ꯑꯣꯏꯔꯕꯅꯤ ꯑꯟꯗ꯭ꯔꯣ ꯄꯥꯔꯛ ꯍꯥꯡꯂꯦ ꯍꯨꯏꯁꯤ ꯏꯟꯖꯥꯡ ꯄꯤꯖꯈ꯭ꯔꯣꯗ ꯑꯕꯦ ꯏꯂꯥꯡꯕꯝ ꯑꯗꯒꯤ ꯖꯦꯝꯁ ꯃꯪꯁꯥ ꯇꯥꯕꯝ ꯍꯥꯎꯅ ꯆꯥꯊꯔꯣ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯂꯥꯛꯑꯣ ꯆꯥꯁꯤ ꯅꯥꯎꯕꯤ ꯍꯩꯀ꯭ꯔꯨꯖꯝꯕ꯭ꯔꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯣꯛꯅ ꯍꯥꯎꯗꯅ ꯁꯧꯒ꯭ꯔꯤꯅ ꯍꯥꯎ ꯌꯥꯕ꯭ꯔꯣ ꯐꯥꯒꯤꯗꯧꯕꯅꯤ ꯁꯧꯒ꯭ꯔꯤꯁꯨ ꯍꯥꯎꯕ ꯃꯇꯥꯡ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯁꯧꯒ꯭ꯔꯤꯕꯨꯗꯤ ꯑꯣꯛꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯅꯨꯡꯊꯪ ꯆꯤꯛꯑꯣ ꯌꯦꯡꯒꯦ ꯐꯠ ꯆꯤꯛꯑꯣ ꯍꯥꯎꯕ꯭ꯔꯥ ꯁꯤꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯃꯣꯏ ꯊꯨꯝ ꯇꯪꯕ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯑꯒ ꯇꯪꯕꯅꯤꯀꯣ ꯁꯤ ꯄꯨꯂꯞ ꯇꯪꯁꯤꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯕꯥꯏꯒꯤ ꯐꯖꯕ ꯄꯤꯁ ꯑꯃ ꯆꯥꯅꯤꯡꯕ ꯃꯥꯜꯂꯦ ꯀꯩ ꯇꯧꯒꯦ ꯍꯥꯎꯕ꯭ꯔꯥ
ꯄꯤꯛꯅꯤꯛꯀꯤꯗꯣ ꯀꯌꯥ ꯂꯩꯔꯤꯒꯦ ꯕ꯭ꯔꯣ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯂꯨꯄꯥ 200-300ꯒꯤ ꯆꯥꯡꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯄꯤꯛꯅꯤꯛꯀꯤꯁꯦ ꯈꯪꯕ꯭ꯔꯣ ꯄꯥꯛꯀꯤ ꯄꯤꯛꯅꯤꯛ ꯀꯌꯥ ꯂꯧꯒꯦ ꯑꯣ ꯂꯨꯄꯥ 200 ꯂꯧꯕ ꯃꯥꯜꯂꯦ ꯄꯤꯛꯅꯤꯛ ꯑꯃ ꯁꯤꯡꯖꯨ ꯁꯨꯕꯗꯣ ꯅꯣꯏꯅ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯌꯦꯡꯕꯗ ꯍꯥꯎꯗꯧ ꯃꯥꯜꯂꯤꯗꯣ ꯍꯥꯎꯔꯕꯩꯅꯦ ꯑꯩꯗꯤ ꯂꯥꯏꯗꯤ ꯅꯠꯇꯦꯅ ꯍꯪꯒꯥꯏꯗꯣꯏꯅꯤ ꯏꯪ ꯂꯥꯛꯇꯣꯏꯅꯣ ꯅꯍꯥꯟ ꯃꯔꯤꯡ ꯀꯔꯝ ꯌꯥꯏꯍꯧꯕ ꯁꯥꯏꯟꯁꯤ ꯌꯥꯔꯝꯃꯣꯀꯣ ꯁꯤ ꯌꯥꯔꯝꯃꯣ ꯅꯪ ꯄꯥꯏꯔꯝꯃꯣꯁꯦ ꯑꯩ ꯍꯧꯖꯤꯛ ꯈꯥꯕꯩꯁꯦ ꯑꯩꯈꯣই ꯆꯦꯀꯞꯁꯤ ꯑꯩ ꯃꯔꯤꯟ ꯌꯥꯏꯕ ꯑꯃ ꯎꯠꯂꯛꯀꯦꯀꯣ ꯑꯃꯝꯕ ꯆꯠꯇꯗꯤ ꯃꯝꯃꯤ ꯅꯣꯡ ꯆꯨꯕꯒꯤ ꯅꯥꯟꯁꯨ ꯅꯥꯜꯂꯤ ꯀꯔꯝꯗ ꯌꯥꯏꯍꯧꯕ ꯃꯔꯤꯟ ꯈꯪ ꯌꯥꯏꯍꯧꯕ꯭ꯔꯥ ꯃꯔꯤꯟ ꯌꯥꯏꯕ ꯎꯠꯂꯛꯀꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯔꯤꯟ ꯀꯔꯣꯝꯗ ꯌꯥꯏꯒꯦ ꯁꯤꯅ ꯑꯩꯈꯣꯏ ꯏꯕꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯀꯔꯣꯝꯗ 그냥 뽐맘이지 뭐. 니한 까이드랑 말이냐 이지. 시드랑. 에 거의 이바이 레레 시다. 시드 레레 또. 말이냐 이로 이러 봐. 시드 레레 또. 짜르게 봐. ꯈꯨꯂꯥꯏ ꯕꯣꯏ ꯑꯣꯛ ꯃꯄꯨꯝ ꯑꯃꯔ ꯕ꯭ꯔꯣ ꯑꯣꯛ ꯃꯄꯨꯝ ꯑꯃꯅꯦ ꯂꯣꯏꯅꯕꯨꯗꯤ ꯊꯣꯡꯗꯦ ꯑꯗꯣ ꯑꯣꯛ ꯃꯄꯨꯝꯅꯦ ꯑꯣꯛꯇꯦ ꯁꯤꯗ ꯂꯩꯔꯦ ꯃꯝꯃꯦ ꯑꯩ ꯑꯉꯥꯡꯕꯗ ꯎꯠꯊꯣꯔꯛꯀꯦ ꯁꯤ ꯂꯩꯔꯦ ꯑꯣꯛ ꯃꯔꯤꯟ ꯍꯥꯏꯕ ꯌꯥꯏꯁꯨ ꯌꯥꯏꯔꯦ ꯂꯣꯏ ꯂꯣꯏꯔꯦ ꯀꯛꯄꯁꯨ ꯂꯣꯏꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤ ꯀꯀꯥꯗꯨ ꯃꯥꯏ ꯃꯆꯥꯅꯦ ꯅꯪ ꯃꯤꯡꯗꯨ ꯀꯔꯤꯕ ꯂꯩꯕ ꯁꯣꯝꯗ ꯎꯠꯂꯣ ꯁꯣꯝꯗ ꯌꯦꯡꯉꯣ ꯁꯤꯅ ꯃꯤꯁ ꯑꯌꯤꯡꯕꯤ ꯁꯤ ꯄꯨꯊꯣꯛꯑꯗꯣꯏꯔꯥ ꯀꯔꯣꯝꯗ ꯃꯣꯏ ꯍꯅꯨꯕꯒꯤ ꯈꯟꯕꯤꯔꯣ sina marin ne loi kak thalam ne piece piece to khoi andro gi deok marin je taw di ko di yai ye so mung gi thau dong taw ma le ya de sa la som dam no mai do sina to ngai khoi bai do ma gi hek mayam ba khak han ne man han du gi hek ma kha 혼자 살인 게 뭐야? 라이샤 씨 마하오 그 양. nang yeng o ai di ya de 네, 깁네. 산 게. 마하오 되는 양. 많이 더 해로. 나셔도 자 들고. hao 야 브라더. ya 오케이. 신나도 좀 양이 비해 이제. se khoi ge 좀 양이 되고. 생나. cái nó đó kamai ni ada de mana amda lupa sahung ga bi ni go 좀 양이 좀 di mari am na lupa chani yang khai ga bi 이 chani 양이 돼 있다 보나데. 아도 시 거기 거는 거. 자카오 자카오 되는 거. 시대 좀 되게 시기 난데 시대. 생나. khoi ok mana ji kaino ne yam saw bi ok mana du nante mai te ok tu ok ching ok kai na du adu du ne live se matang swai sum loisil lagi si kan torni muthalani 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 loisilani yai yai bi si dum yak lebo ko tu
ꯑꯁ ꯄꯣꯛꯏꯍꯦ ꯅꯪ ꯂꯥꯎꯔꯦ ꯌꯥꯝ ꯄꯤꯔꯣ ꯑꯝꯇ ꯄꯤꯔꯣ ꯈꯕꯩꯗꯨ ꯆꯦꯛꯑꯞ ꯇꯧꯔꯤꯕ ꯇꯨ ꯁꯣꯝꯗ ꯑꯃ ꯀꯥꯞꯄꯛꯑꯣ ꯂꯥꯏꯠꯇꯨ ꯌꯦꯡꯉꯣ ꯇꯨ ꯁꯤ ꯆꯞ ꯆꯥꯔꯕꯅꯦ ꯌꯥꯏꯕꯒꯤꯗꯤ ꯆꯥꯕ ꯌꯥꯔꯦ ꯕ꯭ꯔꯣ ꯆꯥꯕ ꯍꯧꯔꯅꯤ ꯕ꯭ꯔꯣ ꯂꯥꯛꯑꯣ ꯑꯅꯛꯄꯗ ꯂꯩꯔꯗꯤ ꯉꯥꯏꯖꯔꯝꯒꯦ ꯑꯗꯨꯝ ꯑꯅꯛꯄꯗ ꯂꯩꯔꯗꯤ ꯂꯥꯛꯁꯤꯜꯂꯣ ꯑꯟꯗ꯭ꯔꯣ ꯕꯖꯥꯔꯗꯅꯦ ꯋꯦꯜꯀꯝꯅꯦ ꯂꯥꯛꯄ ꯈꯨꯗꯤꯡ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯎꯄꯨꯗꯨ ꯃꯍꯥꯚꯥꯔꯠꯀꯤ ꯀꯨꯕꯦꯔ ꯀꯨꯕꯦꯔꯅꯤ ꯃꯍꯥꯚꯥꯔꯠꯀꯤ ꯀꯨꯕꯦꯔꯅꯤ ꯀꯨꯕꯦꯔ ꯃꯌꯥꯝꯅ ꯆꯥꯔꯁꯨ ꯃꯨꯠꯂꯔꯣꯏꯗꯧꯕ ꯃꯥꯅꯦ ꯄꯤꯖꯕꯗ ꯍꯥꯔꯦꯡꯕ ꯂꯩꯇꯕ ꯄꯤꯊꯣꯛꯄꯗ ꯍꯥꯔꯦꯡꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯛ ꯆꯥꯕꯩꯗꯤ ꯎꯠꯂꯔꯣꯏꯗꯧꯕ ꯆꯥꯛ ꯆꯥꯕꯗꯤ ꯎꯠꯂꯔꯣꯏꯁꯦ ꯎꯠꯈꯤꯗ꯭ꯔꯣ ꯎꯠꯂꯔꯣꯏ ꯑꯉꯥꯡꯁꯤꯡ ꯆꯥꯗꯕ ꯑꯗꯨꯕꯨ ꯆꯥꯗꯧꯔꯕꯣ ꯊꯥꯡꯒꯠꯁꯤ ꯈꯨꯠ ꯄꯣꯛꯀꯅꯤ ꯃꯩꯅꯤ ꯀꯨꯕꯦꯔꯅꯕꯨ ꯈꯨꯠ ꯃꯩ ꯀꯨꯕꯦꯔꯒꯤ ꯂꯩꯀꯣꯜꯗꯕꯨ ꯂꯩ ꯋꯥꯠꯂꯦ ꯌꯦꯡꯉꯨꯗꯦꯗ ꯈꯨꯠ ꯄꯣꯛꯄ ꯂꯩꯇꯦ ꯄꯣꯛꯂꯦꯕꯣ ꯀꯨꯕꯦꯔ ꯌꯥꯗꯦꯀꯣ ꯐꯖꯔꯕꯅꯤ ꯇꯨ ꯉꯥꯡꯁꯪꯒ ꯉꯥꯡꯉꯦ ꯁꯤ ꯂꯧꯊꯣꯛꯑꯝꯃꯒꯦ ꯌꯣꯁꯤꯕꯤꯁꯦ ꯅꯃꯣꯏ ꯅꯃꯣꯏ ꯅꯦꯠꯋꯥꯛꯁꯦ ꯄꯠ ꯇꯠꯂꯦ ꯅꯦꯠꯋꯥꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯁꯥꯔ ꯉꯁꯥꯏ ꯑꯩ ꯒꯥꯔꯤꯗ ꯆꯝꯄ꯭ꯔꯥ ꯑꯃ ꯌꯥꯎꯗꯥꯏ ꯆꯥꯊꯣꯛꯈ꯭ꯔꯕ ꯒꯥꯔꯤꯗ ꯌꯥꯎꯕꯗꯤ ꯆꯥꯈ꯭ꯔꯕ ꯐꯖꯗꯦꯍꯦ ꯅꯪꯁꯨ ꯃꯨꯠꯇ꯭ꯔꯤ ꯃꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯝꯄ꯭ꯔꯥ ꯑꯝꯇ ꯎꯠꯆꯍꯧꯒꯦ ꯃꯌꯥꯝ ꯂꯥꯛꯑꯦ ꯄꯨꯁꯤꯟꯈ꯭ꯔꯗꯨꯗꯤ ꯑꯩꯈꯣꯏ ꯆꯝꯄ꯭ꯔꯥ ꯑꯝꯇ ꯎꯠꯆꯍꯧꯒꯦ ꯑꯗꯨ ꯌꯥꯝ ꯀꯟꯅꯗꯤ ꯆꯥꯎꯗ꯭ꯔꯤꯀꯣ ꯑꯗꯨ ꯆꯥꯕꯩꯗꯤ ꯑꯗꯨꯝ ꯌꯥꯔꯕꯅꯦ ꯁꯤ ꯆꯝꯄ꯭ꯔꯥ ꯑꯁꯦꯡꯕꯗꯨꯅꯤ ꯆꯝꯄ꯭ꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯁꯀꯤꯗꯣ ꯅꯠꯇꯦꯕ ꯁꯤꯁꯦ ꯏꯟꯗꯤ ꯆꯝꯄ꯭ꯔꯥ ꯆꯝꯄ꯭ꯔꯥꯁꯤ ꯌꯥꯝ ꯄꯥꯜꯂꯤ ꯃꯌꯥꯝ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯅꯣ ꯇꯧꯖꯒꯦ ꯒꯤꯐ ꯇꯧꯒꯦ ꯑꯩꯈꯣꯏ ꯏꯆꯦ ꯅꯨꯄꯥꯅ ꯑꯩ ꯀꯥꯞꯄꯛꯑꯣ ꯎꯗ꯭ꯔꯦ ꯅꯣꯡ ꯆꯨꯕꯒꯤ ꯇꯨ ꯂꯩꯈꯣꯝ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯅꯨꯡꯉꯥꯏ